Lebaki damak kathokraba ex servicemen singbu kaidonungda mirai roidabani haina Chief Minister Okram Ibobina phongdokre. Isagi puari khangjadragadi tungda kangaunabata natana punsida awaba kaya mayoknagani haina Deputy Chief Minister gakhangamna phongdokre. Amadi Anoina January Taratagi Kumathoi Fauba Manipur Statehood Day Women's Polo Tournament Imphal da Pangtholagani. Kurumzari Miang Tabiru Bismutaram Okchari Hausi Marueva Pausing Mapunga Pausing Punsigi Maru Eba Saruk Singda Lebaki Damata Kathokraba ex servicemen Simbu Kaidonungda Mirai Rudabani Haina Chief Minister Okram Ibobin Haikre Masi Manipuri Leba IG Assam Rifles South Tapangtopa Manipuri Ahanba Assam Rifles ki ex servicemen Singi Relida Mahana Makatana Manipurna Tamna Tangdulaita Bamasung Chakwa Lambida Changsilakpada Assam Rifles ki Chawba Thodang Yauri Makoina Lebaki Damata Loribe Thodang Sing Mipung Kudimana Singtanagadabani Haike has been subjected to violent insurgencies for decades, costing thousands of lives and inspecting peace and development in the state. Assam Rifle has been involved in intense counter-insurgency operation in Manipur for last many years and has contributed in a large measure in reducing the violence level and enabling the civil administration to be functioned. IG Assam Rifles South Sindhuna Pangthokiba Thorom Aduda PH Minister I Hemochandra IG Assam Rifles South ki Director General HJS Sachudeva Yauna Assam Rifles ki Makothomba official kyana saruk yaki Thorom Aduda Malemgi Anisubalan Jawda saruk yakiba Assam Rifles Yauna ex serviceman Chatreka Yankhaida Kudol Popiduna Ikai Kumnaki. God themselves. Isai Sagi Puwari Masak Kandrabadi Tungda Kangang Nabatanatana Mi Oine Hingbada Awaba Oigani Haina Deputy Chief Minister Gakangamna Phongdokre. Senapati District ki Makan Khulda Liangmai Sports Association Assam Manipur Nagaland Sinduna Nimitara Nichup Nachatagadaba Tarasuba Liangmai Sports Meet Haudopagi Taromda Minister Nawafamasi Phongdokibani. Taromasida IFCD Minister Ngamthang Haukip Hill Area Committee ki Vice Chairman Kekonbo Nyumai MLA Devendro MLA Jamhelung Pamei Village Chief Kaya Susaruyaki Deputy Chief Minister Namakatana Sana Khonabada State Asigi Nahasingna Mangjin Thabagi Mathakta Information Technology gi Lamda Sumangjil Tharagli Nasingna Amaga Nushinaba Lamdam Ama Ohenanaba Equigi Horofam Masak Khangba Tangai Fadi Haiki I Sanari Base Chumni Safati Unati Vivaki is a put anabadi Amadi Isagi Pananabadi Hagana Kanogana Bibidigi Sigu Babington Mayam Kamariba Powerhouse Ni Hadana because of that, Manipur was a sports university. As she Yabidana, government Yabidana was a Sama Hogudore. History is a question from the time behind us. Manipur is among them. Optimistic on the time. I could Shishana Batai. I not Loyola. I call Tungda Handak Yuar Hakibaduda Amangata Tolaba Makan Baptist Church Kifibam Yangsen K. India da Ahando Oina Manipur Statehood Day Women's Polo Tournament Tha Asigi Tarataretagi January Kunmathoi Statehood Numit Fauba Infalgi Polo Ground da Pangthogadori All Secretariat ki Conference Hall da Pangthokiba Pawin Mifam Amada Chief Secretary Onabakeshwarna Malemda Sagol Kangjegi Horofam Oina Sakhangliba Lamdam Asida Handaki Tournament Asina Nupi Polobu Saktapo Oidagani Masina Mangtharakle Hainariba Ponibu Kanbada Achoba Mateng Oibaga Loinana Tourism Sakwat Handuna Lam Koiba Sing Hena Lakning Halagani Haiki Manipur ki culture, Manipur ki strength in especially
polo se showcase tawduna mayamda Manipur si kanano du masak khangan ba adugumba thoram amani ana masi ahobani ada matong matong do mukhe hena phajana tawrakane na khali ada tourism department na masi tawbusida I yam nungai ado khoigi leiba polo bu nuksibiba Manipur gi miyoi sing na masi sogat pigani haibagi thajabusu lei. United States Polo Association Hantre Adventure gi management partner Somi Roina Sangai Festival da Nupagi Polo team Jai Kudingi Saruk Yari Nupigi Polo su Yokanaba Pandanda Saruk Yagadauri Akanaba Taurang Amagi Makada Manipuri Nupi Polo bu Yokanaba Honabada United States Polo Association na Saruk Yagani Haike All Manipur Polo Association gi President Saratna Manipur Tourism Department na Manipur Nupi gi Haisingba Tauna Linjel Malemda Unanabagi Khongthang Amani Ahanba oina pangthokadoriba tournament asida Manipur gi team mari amasung USA gi team amana saruk yagani tournament asigi tungda India gi nupi gi polo yokhanaba Rajasthan gi polo club ka kusamnaduna US Polo Association ga exhibition match amasu Rajasthan gi Jaipur da tha asigi kunmari da sanagani masida Manipur gi nupi sanaroi ama India gi team da yawani hairi pawgi mifam asida Dr. AK Nimai Tourism gi Director Nidhi Tripathi su saruk yaki Lamda masigi yalongmi kananaba Manipur miyam gi apamba matung ina Minister MLA MP yauna munna khanaraba matungda pass tawkhiba bill ahum ase handokadabani haina lamda masida khunda minariba kanglu kharana changshilaba khongjang ase khanta haningi bill ahum gi matangda wari sanabada center gi mihot yahongani haibasi sarkar asini yabangam loi haina MLA RK Anana phungdoroli khongjang changshiliba singna asiba hakchang puduna khongchat chatpa asi Manipur bu lana uhana bohanabani Warishin Purang Naba Sarkar na Honaba Asida Yanaba Puroktrabadi Ain Oiba Mategna Tausil Amagi Makada Sarkar na Tabok Paikat Pahaibasi Masana Tavani Haike Maite Singna Masagi Ngak Senanaba Tabok Paikat Jaba Matamda Lamda Masida Kunda Minariba Singna Lana Kanbagi Mahuta Mateng Pang Bibana Hena Afabu Egani Haina Malom Tuliamada Pang Toka Thorum Yawalakwada Paumi Singda RK Anana Makatana Fundoki Asiba Legidava Lampi Legidava Pimapan Innocent Akne Hijage Moisu Baratina Legidam Akne the Moisi Tien Tamaga Delhi the Kanga Kume Ampuraga Aquis exploit of Vire, Aquis politically discriminate of Vire, Aquin Hivatabi Drake and a point loud on the Quisat Presidy, my motives am Fatel. Asi Vaitis Bam since you Nasi Constitution the protect of the Singi Silnaus and so we know in the tribal population, this must understand of mentally. That we are not protected. We protect of the other. We protect the politically, socially, economically, we protect the customer and how we do gain. They should be concerned about us. As a boy, I question someone I say. As a quitting Minarga, we had to protect over the Harawa. Why not? Meditation is okay. We can protect over the. Definitely, meditation are facing near extinction politically. As a Bible, you know, the community of music, maybe I will keep them song there. So the protection of thousand of cry. I don't know why they're raising hue and cry. But I'm certain low. Jiribam Amasung Tamenlongda railway line Semada Suan Kibat Lamgi Watover compensation PBWG Mayota Cookie Students Organization Jiribam and Tamenlong District Manipurna Ngasi Ahing Nungai Tasi Taratareki Nuya Fauba Railway Line Gi Thabak Thoram Singh Tinglagani Hairi Jiri the Pangthopa Pawimi Pamamada Organization Gi General Secretary J Thangboy Kukina Pithoktana Ladiba Senfam Pithonaba Mari Lenaba Authority da Haizarabasu Ngasi Fauba Thabak Oina Pangthoktana Lady Railway Gi Thabak Tingjinbagi Khongjang Changsilaba Fauba Pithoktana Ladiba Senfam Pithoktrabadi Hena Kanba Khongjang Changsingani Khongjang Changsingai Manungda National Highway da Gari Chatok Chasinda Athingba Leite Adumapu Railway Ga Mari Lenaba Gari Singdi Athingba Asina Konshingani Hairi So today we are ready to call up total NF Railway related project on Jiribam and Tamenlong district. As well as regarding we call a bond and that means totally bonds to the railway project for that means 14 hours from there 12 midnight to 17 midnight. So I want to request to all the organizations who are staying at Jiribam and Tamenlong to give us support and let us give help and support to our demand and our
thinking of this. Ngarang namidang pumapangga minit kuntrarom chapa matamda kaisam thongda mioi ahumna paumi ahum yauna press club ki mioi ama furakpadagi aso apan nangkre makoi bu furakliba mioi singi manungdagi mioi ama police na faraba mioi adidi maisam duzon chei kuntra apopa kulachandra kaisam thong top leiraktagi ni hari solaba paumi mari adudi pongnafam pauche gi buluras People's Chronicle gi Sukham Nanda Sangai Express ki athopam jiten amadi press club ki caretaker L Jasovantani Amjugi Publicity Secretary Oriba AGTND ka hena sokpadagi Jennings ta pukatuna lakanari Paumi singna mathau loiduna yumda hannana ba kaisamthong area da leptuna leringai da duzona wakong na kantharakpadagi sokhibani hairi Thaudosi da January ba Maisnam Duzon ngasi Imphal West Police Team amana CGM Imphal West ta putholaba matung tha asigi tara manga fawba police remand lauthakre Paumi Furakiba Thodok Amju amasung editor singi mifam amana yaningdaba phongdokpaga loinana mara leba miyoi gi mathakta Aingi oiba chapchaba thabak lokhanaba home gi thabak shupuriba Deputy Chief Minister da memorandum pisinduna takshinkhre Union gi President Wangkhemcha Shyamjaina preside tawduna pangthokiba editor amadi Union gi Standing Committee gi mifam aduna Thodok thokpa matamda manak nakna duty taba police personnel ahumna yengduna leithokhiba thawok yaningdaba phongdokpaga loinana makhoi gi mathaktasu action lokhakadabani Asokpa Paumi amadi Union gi assistant da matik chaba compensation pigadabani Amaromda Asokpa Paumi sing arang numidang athengmada Jennings ta pukatuna lakanabada Jennings ki director L Deven Masayauna senior doctor sing amadi nursing na thawayauna laying bikibagi damak mifam asina thagatpa phongdokhi Kaisamthong gi kabui khul gi halaman naharol amadi school gi ima ibel singna matam chana thoroktuna aso apan nanglaba Paumi simbu mateng pangbibagi damak thagatpa phongdoli Laliba January Tara Marida Pangthokadoriba Kuntari Suba drivers singing numit Thoram Asibu Manipur Sarkarna General Holiday Lauthok Pinaba All Manipur Petroleum Tankers Drivers Union Adabi Tauri Ngasi Nuntil Sangapam Bazada Leba Union Asigi Office Ta Pangthopapa Wimipamamada Union gi President Y Bhupen Chandra Ghosh na haikibada Chingwerong Mamangda Leba Maipakpi Community Hall da Pangthokadoriba Thoram Asida Laikidraba drivers sing amadi ahal oiraba Oja Guru Singda Ikai Khumnaba Utpagaloinana Angama Khudol Pot Pigani National Highway Singda Hauzik Tengnari Basing Driver Singi Kudung Tiba Singi Matang da Paladuna Security Singna Gari Singak Senduna Jalabasu Marab Asida Yenglaga Mioi Karana Gari Gi Che Chang Sing Muloba Kaya Yauri Kudung Tiba Kaya Asi Thoktanaba Maudagi Imphal Phauba Aduga Jiribamdagi Kaithel Mambi Phaupi Lambi Paring Asida ROP Thamyu Haike Garigumba Lambida Gari Sing Kudung Tiba Yauropa Kanda Kudaki Oina Recovery van amadi medical ambulance na jingbagi khudong chaba su fangambiu haike Manipur Sarkar gi mafamda driver singbu nungsi biduna aikoi General Holiday lauthukpiu haina mamang chahi kya di akoi takselai andamungsu akoi memorandum biduna machi amtadi lauthukpiu haina akoi taksanjari akoi maru oina lifeline oriba Imphal jiri lambi Imphal Dimapur lambi asida chaliba escort singa che Masida Yamdrabada Akogi medical ki bhanse Simaga Akogi crane Akogi si ama tayari da thambiu singilam da chatbachidi moi take ti de na to na chapiom ti yade ba yamna yam waya ba gari chimthok chingchin to buse anu machine tanga ai apin to jani Department of Animal Sciences, College of Agriculture, Amasung Directorate of Research, Central Agricultural University, Imphal, Anina Sinduna, Pony Management Kimatangda, Training Program Ama Central Agricultural University Gi Conference Holda Hodokre, Thoromasida, Dr. R.K. Nimai, Agricultural University Gi Vice Chancellor, Professor M. Premjit, Veterinary Gi Director, Dr. M. Rajendro, Manipur Pony Society Gi President, Dr. K.S.S. George Susaryaki, Pony Society ki President Georgina Hauzik Sanariba Modern Polo asi Manipur dagi haudokhibani haibasi malem na yanarba wafamni adubu masana asibu sanabada sizinariba Pony nomo gi masing hantarakle masi karamna hengat hangadagi amadi makoibu matau karamna ngak sengadagi haibagi matangda pangthokpa training asi masana asibu pamjaba sagolbu yokhatningba singidi yamna maruoi haike Mogi Sagobi Masingi Sumandar Kosidisda Sagobi Masingi Handakiduna Nomadi Koi Mangi Bayabagi Mapamda Natraga Yamna Satina Sokshalaba Piva Mamu or Paya Habasi Giwapam Tamaga Masibu Karma Doduna Amuhana Masing Hankalandana Koi
Manipuri oiba asugumba sagol asi koi thijana ngak sin thamgadagi habagi wafam jida koi khana nei labagi hiramchi chathajabani National Youth Day ki thorom Bharatiya Yuva Morcha na Sindhuna Nityapa Chuthekta leba BJP officer Pangthokre Tharamadu party ki president Tesh Chauba BJYM Manipur ki president Omales BP Bikram Amadi spokesperson Professor S Tike Nachungbamyoy kya susar yake BP Bikram na phongdo ki bada Anuba Bharat lama ohen bada nahasinge achobo thodang lei nahasinge haisingba kaya darkar oide Youth Day ki thorom pangtholiba si nahasingda Anuba thona ama pinana ba pandamdani haike Party ki President Tesh Chauba corruption free ohenbada nahasinge achoba thodang lohoningi nahasingna lebaki oiba yaifana bathabak tawna bahonabada corruption na ayapa piri Swami Vivekananda ekoina kaupam thokte haike magi paisa thadagi ninga punokto thadaba ngamde thadabinde madana maram oraga karkhana industry dingakraga kanare effectawi youth effectawi Ngasi National Youth Day ka mari leina na taramanga shriba voluntary blood donation camp ama Rims Hospital ke blood bank ta pangthokre Life Savers Manipur Nehru Yuba Kendra Imphal West Foundation of Living na punna khusam na duna camp asi pangthokhibani State Vigilance Commission Manipur ge office building handak UR hakibadu da chekhaiba madi ninkhaiba kaya yaure haidi official staff singna mahusagum thabak tawda akiba faure building asi fit anirom namthakre haidi Inspector Vigilance Seram Surjaborona masigi matangda mari leinaba singda khangankre atuba matamda mari leinaba singna miyeng changbiu haike Handakta UR habagi thodokta soalaba Sekmai Kendra gi mafam singda ngasi Sekmai Protection Committee gi President Angom Rajen Mahasampraka Avian Saha BJP Imphal West ki Pramukh KS Robin Amadi BJP Mahila Morcha gi National VP A Sardana Jungbamyoy Kambu amana yengshinkre Khongcha kamari lenana Kangla Tombi Hindi High School da hangduna leriba relief camp da leriba myoy humdra gamanga Kanto Sabal da leriba myoy mari amadi Leimakhong ex serviceman colony da leriba imung kuntaruki myoy chama kuntrani thoida cheng alu amadi thauna chingba polam sing mateng pikre Kangbu asina community health center Sekmai amadi Nilapadma High Secondary School gi fibam singsu yengsin ke center asida legadaba staff masing fawba MO in charge na khanglam dabaga loinana awara pa kaya leramba thengna ke loinana famung yangkhai legadaba hospital ama ingnisini tarani thoidagi saba horobasu hauzik fawba nongkhang chaiduna saba loidana leidi school asida computer leirabasu oja leitaba amadi staff ward pa thengnarake loinana UR habagi thawdo aduda school gi classroom ayamba akai atoi tholamba thengnake Mari Lenabo Authority na Chayol amagi manungda awara pa yengsin bidrabadi local club amadi mera paibi singapun na khongjong changsingani hairi Masada tin leitaba angang sing masamau phaba angang ni haiba hiramda National Deworming Day ga mari lenana sensitization workshop ama Hotel Grande da pangtokre National Health Mission na sinduna pangtokba thoram aduda State Health Mission gi director Dr. O Ibomcha ICDS के Deputy Director M. Ranjana, Education S के Additional Director K.S. Lalmani Susarya के Dr. O Ibom Chana Pigliba Angang Sing Hakchang Fana Thambana Laina Kayada Ginga Topangamgani Chahi Taramapan Fawi Manung Daleba Angang Singda Hakchang da Tin Changbagi Laina Nadana Bahona Bada School gi Oja Singna Thawai Yawba Amadi Social Welfare gi Staff Singna Su Khangjin Batangai Fadi Phongdoki Caesar Hospital ga khusam nadana Youth Development Organization Club na sinduna breast amadi thyroid ki lem na layang bagi kem ama Moirang Konjeng bam lekai da hokre kem asida myoi humfuga manga rom layang ki Sargam amasung Directorate of Ayush ka khusam naduna ngasi ahal oraba singbu nungsi chanana loina si haiba wakhalonda Mongsangai da leiba halsingi homda free medical camp pangthokre camp asidaka mari leinana sargamna maifu maital amasung kambal yauna polam kaya su kudol tamki loinana hida langthak kaya su piki sargam gi president B Neta Chandra Sarmana halsingbu nungsi chanana loina si haiba sargam gi wakhalonda isegi lam khaktana tana halsingbu ikai khumnabo utpo oina tharomasi pangthopani phungdorakli MLA Local Area Development Fund dagi saba Munirak Malom Tuliay Madalaiba Ibudo Pakang Bagi Man Gate Nauria Pakang Lapakendrogi MLA RK Anana Sangaduna Mianda Kusinakre Taramaduda Lai Committee ki President W Ibom Jamadi Secretary K Hemchandra Yauna Myoikana Saruk Yaki
था असिगी मापनगी नुमिदांगदा साइटोन कुलेन हाइजिनफमदा ट्रकना तक्तुना लेखिद्रबा अचोम रतन मिशीदा चेनबसिंग अथुबा मतमदा फादुना चेराक पीनबा जेएसी ना ngasisu फोगाकचाउ इकाई बाजार कम्युनिटी हॉल ममांगदा वाकम निफम चथखरे जेएसी की जॉइंट सेक्रेटरी सलाम ओंबी सनाना ngasiदगी जनवरी 13 फाउबी मनुंगदा मरा लेबा मियोइसिंग पुथोक्त्रबदी जनवरी 15 गी अयुक पुंग 6 तगी मियामगु खुसमनदुना बिष्णुपुर डिस्ट्रिक्ट मतम कक्तना जनरल स्ट्राइक तौरगनी थौदो असिगा मरी लेनना कुंबी केंद्र की एमएलए सनसम बिरदा मेमोरेंडम अमसु पिसिंखरे हाइदी सिफावो खंगबा ngamdri aduna makhada ba khumsangda aikoina numit nini phawang ngasi dagi sontharaga tang 13 sibau yinjaraga thangnaba mikuptagi de khoi bisan butisiki oina general strike to Mamang Chahi Jungi Tang Kuntrada Kulem Krishna Mohan Kauba Miyo Emma Nomina Kaptana Hatkiba Madi Priyo Berta Kauba Makura Amason Kiba Kulem Jitin Bel the Tadoropabu Yaning the Pongdotuna Ngasi Naurentong Kulem Lekai the Wakami from Chatakre Criminal Amatadoropa Sina Lekai Miam Dami Paiba Faule Heidi NAP NCB Kumapan Suba Assam Rifles Amadi Chandel District Police na District Asigi Manungda Ekar Chamaga Anida Popi Pambi Thaba Thengnabadagi Haukiba January Mari Dagi Tara Fauba Hariba Pambi Singasi Yantakre Haidi Hiramasiga Mari Lenana NAP Police Station na Tongan Ba Case Manga Lokakre Amaromda Imphal East District Police Commando gi team amana Subam Lekai area da Thibahumbugi Thabak Chathabda KCP Noyon Group ki active member ani Fare Haidi Faraba Singh Adudi Top Mayai Lekai Dagi Yankopam Gokul Singagi Machanupa Y Ranjan Singha Jai Nifugataru Amadi Kongpal Naurabam Nakaidagi Khetrimayum Bihari gi Machanupa Khetrimayum Romes Chahi Kuntraga Mapani Haidi Thasi Tangmarida Yor Habadagi Chauna Amangata Tokraba Kongba Kaitel Ngasidagi Nauna Sanana Bidamak Sidokwa Hokre PDA gi Makada JCB Sizinaduna Han Leremba Ariba Kaitel Sang Thugaiba Hokre Atuba Matamda Nauna Kaitel Sang Saba Horagani Haidi Rajkumari Kamala Sana Film Production na Director Taranithoi gi Film Taranithoi Puthonaba Project ki manungchana numit mangani chathariba film workshop ki ngasi humni chanba numita Tarun Mangang na film editing gi matangda resource person oina saruk yakre Palace Compound da leba Government Dance College ki auditorium da chathariba workshop asida mioi marifu romna saruk yari asigumba workshop asina horaliba artist singda chawna kana ba piragani haina saruk yakiba amana phongdokli Hauzik Sanabagi Pau Boyai Ningthauzamdagi Phongbigani Ngasigi Sanabagi Pauda Second Plate Cricket Thau Thangmaibana Napsa Kha Imphalu Maithiba Piduna Second Plate Cricket Tournament ki Final Sankre Manipur Cricket Masana Hena Chakhunaba Amadi Afaba Cricket Sanarusing Putonabagi Pandamda Manipur Cricket Association Sinduna Luang Sangbangi Luang Pokpa Cricket Stadium da Team Tarahumdoina Group Ani Thongna Khairokuna Chathariba Second Plate Cricket Tournament ki Ngasi Sanakiba Ahanba Semi Final Match da Thau Thangmaibana Napsa Kha Imphalbu Run Tareta Maithiba Piduna Final Sankibani Thau Thangmaibana Toss Ngamduna Ahanba Innings ki Batting Tawda Over Kuntarukta Wicket Loina Turaga Run Homphumari Loki Masigi Pakumda Anisuba Innings ki Batting Tawkiba Napsa Kha Imphalna Over Kumangaga Ball Amada Wicket Loina Turaga Run Yankhaini Pan Khak Loduna Match Asi Maiti Kibani Ngasi Sanakiba Match Asida Thau Thangmaibangi Sanaroi Kabirna Wicket Taruk Loduna Man of the Match Takre Hayeng Anisuba Semi Final Match da PTRC Pasoi Part 1 Amadi Oscar Pauna Bazarga Sanagani Sajing Football PB United Lilong Sajing na Amuk Hana Kuntaret Suba Langthawal Kendra Inter-Club Sports Meet Football Tournament ki Champion Oikre Lilong Sajing Inat Kanban Lup na Sinduna Sajing Kangjibung Football Ground da Team Tarena Group Ani Thokna Khairokuna Mamang Thagi December Tang Kuntaretagi Chatharakiba Kuntaret Suba Langthawal Kendra Inter-Club Sports Meet Football Tournament ki Ngasi Sanakiba Aroiba Mesta PB United Lilong Sajing na Crazy Boys Lilong Sajing bu Goal Ahum Amada Maithiba Piduna Tournament Asigi Champion Oikibani PB United Lilong Sajing gi Mai Pakpagi Goal Singadu SS Netrajit na Merski Nifu Suba Yankai Taruk Suba Amadi Humpu Taruk Suba Minita Goal Ahum Chanduna Match Asi Mai Pakibani Maiti Auraba
Crazy Boys Lilong Chajingi amata ngaraba goal adu Jayantana Mets ki nipan suba minute sanki ngasi sanakiba Mets asida PB United Lilong Chajingi sanaroi Ais Romario amadi Crazy Boys Lilong Chajingi Kabiraj da center referee na Mets ki kunthar nitoi suba minute red card piduna fieldegi mapal thonki Mets asida Crazy Boys Lilong Chajingi sanaroi Farinda center referee na yellow card piduna makhata na foul tawduna ba warning tawki tournament asigi ngasi loisanbagi thoramda Langthabal Kendragi MLA Karam Syam Sajing Inat Kanbaluk ki President L Lalsal Manipur University ki Professor Dr. W Rameswar amadi LIC Kakchingi Development Officer KS Krishna Kantana thoram mapusing oiki Satharki ba tournament asida PB United Lilong Chajingi sanaroi SIS Netrajina best player amadi punna goal mari sanduna best scorer gi mana lauki best discipline team na Salai FC Lilong Chajing na takre champion oiraba PB United Lilong Chajing da rolling trophy ga loina lupa lising nipu amadi runners up taraba team Crazy Boys Lilong Chajing da rolling trophy ga loina lupa lising kun thoram mapusing na khusinaki Gold Cup Hockey Manipur dagi international gi thakta masak naiba hockey sanaroi sing puthongna bagi pandam da sathariba ahum suba herojit waribam under 14 Gold Cup Hockey Tournament ki ngasi sanakiba match singda KISSC Khongman amadi Pham High School mai pakre Manipur Hockey na sinduna Khomal Lampak Hockey Stadium da team nipana group ani thokna khairutuna tha sigi tang tara dagi chathariba tournament asigi ngasi sanakiba ahanba match da KISSC Khongman na height singjamaibu panjil manga amada maitiba pikhi KISSC Khongmangi mai pakpagi panjal singadu M nganbana match ki kunithoi suba amadi nifu suba minita panjal ani M sirjitna match ki mari suba amadi nifu tare suba minita panjal ani chanki atoba panjal aduna M Romeo na match ki kunthra mathoi suba minita chankhibani height singjamaigi amata ngairaba panjal adu M Urembana match ki kuntaruk suba minita penalty corner da chankhibani match asida KISSC Khongman na penalty corner taruk height singjamaina penalty corner ahum phangki anisuba match ki sanakibada Pham High School na BDSA Bisnupurbu panjal ani sinoda maithiba pikre Pham High School gi mai pakpagi panjal ani du and datana match ki tarani toi suba amadi kunthra manga suba minita sankhibani match asida Pham High School na penalty corner manga phangki ahum suba match ki sanakibada Hockey Union Khurai Lairing Bamlikai amadi SYUC Khongman panjal amata sanadana draw satkre match asida su SYUC Khongman na penalty corner ani phangabasu panjal amata onthokpa ngamkhide sathariba tournament asigi hayeng ahanba match ta Thai Thangmaiban amadi CO Singamai ga sanagani ani suba match ta height Singamai Wangma Khetri Leikai amadi BDSA Bisnupur ga sanagani Tabungkhok Football TIS Birasandra Football Academy Tabungkhok na sinduna Academy asigi Sports Complex ta team taramanga na group mari thongna khairuktuna sathariba state level 7 under 13 TIS Birasandra Singh Football Academy Tournament ki ngasi sanakiba ahanba match ta Tabaspa Tabungkhok Team B amadi TFA Football Club Thinungai goal amata sanadana draw satkre match asida TFA Thinungai gi sanaroi Robin Bruce ta center referee na yellow card piduna makhata na foul tawguna ba warning tawki ani suba match ki sanakibada MUC maiba khulna Tabaspa Team C Tabungkhokpu goal ani amada maitiba pikre maiba khulgi mai papagi goal ani du sitan jitna match ki taruk suba amadi kunmari suba minita sankhibani Tabaspa Tabungkhoki amata ngarba goal adu Ais Sadanandana match ki mapal suba minita sankhi ahum suba match ki sanakibada RUFIBA Loitam Khulen amadi RFC Khamnam Lerak goal ani ani sanaduna draw satkre Loitam Khulen gi goal ani du L Naresh amadi Y Pritamna sankhi Khamnam Leraki goal ani aduna P Premjitna sankhibani sathariba tournament asigi mari suba match ki sanakibada Yumbu Tabaspa Team A Tabungkhokna Klasa Football Club Kainobu goal ani amada maitiba pikre Tabaspa Team A Tabungkhoki mai pakpogi goal ani du Senegal amadi
ingsanna match ki nipal suba amadi kuntare suba minute sanduna match asi mai pakhibani maiti oraba class football club kainogi amatangarba goal adu simran match ki kunmapal suba minute sankhi match asidasu tabaspa team a tabungkho ki sanaroi and ingsanda center referee na yellow card piduna makata na foul tawduna ba warning tawki Makata sana bagi pauda. Thasi tang taruk tagi matang thagi tang taruk forward chathagadaba grassroots level football coaching game ama kongba sadopung lampakta mai pakna chathari. Coaching game asiga iroinana chahi chupa chathagadaba grassroots level fencing coaching game su chathari. Oriental Levelers Association Ola Wangkai Kongbana Sinduna Chathariba coaching game asida football da chahi nauriba sanarai humfugamari amadi fencing da sanarai nifugataret saruyari. Game asida national amadi international ki thakta matam amada sanaramba coach kayana takpi tamibagi thabak chathari. Rajiv Gandhi Khel Avian Scheme ki makhada Chennai da pangthokadaba national level rural sports competition da saruyagadaba Manipur ki boxing sanarai sing asi Imphal thadokre. Youth Affairs and Sports Department ke Director W. Vaktaras na ngasi Kumalapak Sports Complex tagi sanaroi sing adu flag off tawki. Temasida nupi sanaroi mapan nupa sanaroi taranithoi amadi official ani yauri. Lauliba February mga tagi mapan fauba Banaras Hindu University da pangthokadoriba East John Inter University Handball nupa amadi nupi tournament da saruyana naba Manipur University ki sanaroi sing khankre. Kalaba sanaroi sing asina Laliba January tara marigi ayu pung taramatoi tabada Manipur University Sports Complex da regular coaching yaunabagi dama coach sing da report tawranaba khangali. Manipur da chess masana chawhat hananabagi pandamda Manipur Chess Association ang asi mapal kang zebungda leba association asigi office da tonga district taruk amadi club nipan da chess mat chess board amadi clock sing yanthokre. Laliba January Kumapanda All India Football Federation Sinduna Silongda India Under 15 Team Amadi Nordis 11 Anina Exhibition Match Sanagani. Exhibition Match Asidagi Kangalaba Sanori Singh Indian Under 15 Team Oina FIFA Under 17 World Cup Tasaruk Yagani Hairi. Jiribam the Chathariba Kumanga Suba KC Malik Memorial Football Tournament King Asisana Kiva Quarter Final League Round da Chiru Sporting Club Kasarna Yaifa Lamjing Club Dibong Kunobu Goal Ani Amadamatiba Pikre. Hayeng The Challengers Marcolenga Ronglejang Football Club ka sanagani. Bamon Kampuda Chathari Batare Subas Day Level Open Tennis Ball Cricket Tournament King Asi Sanakiba Matchta Nongin Integrated Business Solution Kongbana KC T Tongjubu Run Yankai Mapanda Toikre Nongin Ge Nasir na Run Humfugamanga Wicket Aniloduna Man of the Match Take Nungtil Sanakiba Atopa Match Amada Young Cricketer Bamon Kampuna ILU Kairabu Wicket Taruta Maitiba Pikre Young Cricketer Ge John na Wicket Ahum Run Taran Paloduna Man of the Match Take Saijang Playground the Chathariba Ngangkham Bilatombi Amadi Ibemal Memorial Lamlai Amadi Kundrapam Man Open Football Tournament King Asisanakiba Hanwa Mesta FC Lamlai na YUC Yagambopibu Panjal Taramatoy Sunoda Maitiba Pikre Lanisuba Mesta PYLA Sektana CSYUCO Bu Panjal Amasino Amadi Ahumsuba Mesta NYC Lemakoma Palna YPF Yagambopibu Panjal Anisinoda Maitiba Piki Laliba January Tara Tarutagi February Tara Marifauba Maharashtra da Laiba Sai Center the Pantokadariba Chahi Kumathoi Makagi National Coaching Camp Tasaruyana Naba Manipur Dagi Sepak Takrok Masanagi Nupa Sanaroi Taruk Nupi Sanaroi Taruk Amadi Kochoina Mahabir Sharma Khalle Haina Sepak Takrok Federation of Indiana Kangalagli Laliba February Anidagi Manga Fauba Gawa the Pantokadariba Kuntaruk Shiva Sepak Takrok Championship Tasaruyana Bidama Kankalaba Manipur Ge Nupi Sanaroi Kulumdoi Amadi Nupa Sanaroi Tarana Trial Selection da Saruyana Naba Manipur Sepak Takraw Edo Committee na Kangali. Lalambung Takhelambam Lekai Youth Development Organization Sinduna Organization Asigi Ground the Chathariba Ahanba 4-man Open Tournament King Asisana Kiba Matchta 7-star na NYC Bu Panjal Manga Ama Anishiba Matchta All Amadi Nongdam FC Panjal Amata Chana Draw Chakre Ngamdana Draw Chakre Ahum Suba Matchta na LPC na PYO Bu Panjal Ahum Ama Amadi Marisuba Matchta na Langol FC Laktabadagi Golden FC na Walkover Funky
था अहुम चुमना चथरप योग की ट्रेनिंग प्रोग्राम लोशिनबग लोइनना सर्टिफिकेट यंथोपगी थरममा ngasi लारी यंबम सलान लेरेक्टर लेबा VYC कम्युनिटी हॉल दा पांथोक्रे पतंजलि योगा समिति यूनाइटेड यूथ क्लब लारी यंबम लेकाई सलान लेरेक नसिंदुना पांथोकबे थरमदुदा मणिपुर योगा मेगा सेवियर की प्रेसिडेंट NGTS कुमार योगा समिति मणिपुर की स्टेट हेड प्रभारी विनोद यावना म्योय क्याना सरुक याखी ngasi nongmagi oiba engasai pau ICAR Lampel Party की फंगबा पाउदा ख्वाइदगी साबा डिग्री सेल्सियस 19.9 ख्वाइदगी इंगबा डिग्री सेल्सियस मरी नुंसिता यावबा इसिंग मनिलगी सांग अयुक्ता सादा मैफुदरा माथोय नुंथिलदा सादा निफुनिफाल नोंग ताखिदे लोइसला को तमरो पाव मुखा ना पिजरी लेबा की दमक कथोख्रबा एक सर्विसमैन सिंबु कैदौनुंदा बिराय रोइदबनि हाइना चीफ मिनिस्टर अक्रम इबोबिना फोंदोख्रे इसागी पुवारी खंगजद्रगदि तुंगदा कंगाउनबत नतना पुंसिदा अवाब कया मायोनगनि हाइना डेप्यूटी चीफ मिनिस्टर गखांगमना फोंदोख्रे अमदी अहानो इन जनवरी 13 कुमाथोय फाउबा मणिपुर स्टेटहुड डे वुमेन्स पोलो टूर्नामेंट इम्फाल दा पांगथोलगनी ngasi ISTV na pizaba pau mata su sinjari ni tabi bu su muka na krunjari